BJP MLA Singi Pangthokkani Touramba Mipham, Center dagi Athingba Thamlakpadagi Yeithokhre, source. NBDN Chief Minister from Thadokibadagi, Lamdam Asida Hojik Political Gi Oiragliba Piba Masigi Matangda, Kanavada, Mipham Masigi Maru Oibani Haire, Pawasi, Paunil Kon Pausi the Gilokachavane, Pasway Esigi MLA Sapam Kunjake Sorgi Yumda, Manipurda Nobalaka Ama Siamnaba, Nasinung Tilpunganida, BJP MLA Singi Mipham Pangthokkani Haina Tourambado, Matam Katana Yeithokhre Haire. NBDN Lamdam Asigi Chief Minister from the resign to Kibamadi, Lamdam Asina, PR Lakpasi. Lamdam Asina, Lady Bamiamna Apamba Haibadudi Oidre. BJP MLA Sing na Punsinduna, Athuba the Miyamgi Luching Bama Kanduna. Athuba the Lamdam Asigi Langakama Semuhaino Kolaukaya, Lauring a Sirakta. Mayang Infal Esigi MLA K Robindro Amadi, Lamlai Esigi MLA K Is Ibom Sana. Joint Convener Oiduna, BJP MLA Singi Mipham Pangthokkani Haiba, Cherolama. Ngarang numidang social media ki platform singna paksan na viral oirakhiba nei adubu ngasi ayuk-ayukta Khanghoudana thokiba order adu toktuna pangthokadoriba mipham asi matam kaktana yeithokle haiduna social media platform da thadorokhiba nei joint convener ani asina khuyek piduna social media da thadorokhiba cherol asina ngasi pangthokkani haiduna tauramba BJP MLA Singi apunba mipham adu MLA khara mapalamda laikhiba amade khara amana medical ground da out of station oirakpadagi Famgada Mipham Matam Katana Yeithokhibani Haire, Amaromda, Viral Werakiba Cherola Duda, Chief Minister Wedamba NBDN, Chief Minister from Thadokibadagi, Lamda Masida Hojik Political Gi Oiragliba Piba Masigi Matangda, Kanabada, Mipham Masigi Maru Oibani Haire, Amaromda, Hira Masigi Matangda Presna Fangba Pawamagi Matungin, Ngasi Pangthokkani Haina Touramba, BJP MLA Singi Miphamadu, BJP Manipur in charge, Sambit Patrana. BJP Manipur ki President Mipham asi Pangthokkandana bahairakpadagi Mipham asi Yeithokhibani haire. Assam Rifles amade Kuki Lalhoulup UPF ka Chatminnarabra SDSA. Assam Rifles amade UPF ki kadar singa punna lakminavadagi SDSA na Assam Rifles da wahang pahong Laothokhre pawasi paunil khon pausi dagi Laothokhre. Lamdam asida 2023 gi May 3 dagi thorogliba irang asi haukiba numit kharani asi safarakle haina miyamna khanaduna leiringai serak asida Yamna nungaitaba amadi kiningai waiba thokdok ama waina Assam Rifles na Kuki Lalhoulup singa Chatminnarabra haibagi achauba wahang ama thorakle haina Senapati District Students Association SDSA gi maikaidagi hairakle wafam asi social media da viral oirakhiba video amagi matungin India ga su taunariba Kuki khulai paiba lup singi manungda ama wairiba United People's Front UPF ki kadar kharana ngarang Senapati District ki mafam amada lakhibada SDSA gi thomi singna hanglubada Makoi Assam Rifles ki DG na kaurakpadagi lakpani haiba wafam adudagi thoklakhiba Senapati District Student Association SDA gi thomi singna famkhiba pawgi mipham amada Mahiroi lup asigi President na hai Assam Rifles ki DG na Kuki Lalhoulup singbu ngak senduna thambagi thawong kaya chatharakpa asina Senapati District ta leiriba miyamna tangdu leitana leiba pamba amade yumthangnana leiriba atopa phurup ki miyoi singi marakta nungsinadana basillavra haikhe asigumba thawong sing ase makhatana adumak chatharaklabade Laiminariba tongan ba phurup singi marakta pamdaba thokdok sing thokadra haibagi mipaiba leire haire Mahiroi lup asigi matungin de Kuki Lalhoulup UPF ki kangbu ama tha asigi kunithoi gi numidang Athingbada Senapati District ta lakhiba ado Assam Rifles ki gari amada Assam Rifles ki personnel singna score tawdunu lakhibani haire Hiram asigi matangda Mahiroi lup asigi maikaidage Assam Rifles ki DG na sengdokpam thoi haikhe Malemnganba Mihatta Chennaba ane wanted Laothokhre Pawasi Kangla Pau Pausi dagi Laothokhre Moirang Kampu Awang Lekai dagi Masagi Chahi Taraga Mapan Lom Suraba Laisram Malemnganba Meetei Mihatta Chennaba Miyoi ane wanted Laothokhre Tha asigi tang tarada Infal East District ki manungsanba Moirang Kampu da halam khiba Laisram Malemnganba Meetei Mihatta Chennaba Miyoi ane masak khangba ngamkhibaga loinanna wanted ni haina Infal East District Police dagi khangalakle Wanted ni haina Laothokhre miyoi ani adude thangjam thongamba Meetei chahi 13 apokpa Sonel Sagolmang Tiger Camp Village amasung Huining subam poirenganba Elias Amitlang chahi 38 apokpa Ais Ibohanbe Sagolmangge Lamboi khul makha lekai dagi ni haire Haidiba miyoi ani asigi maramda khangba leiravade SP Control Room Infal East ki mobile number 7085368633 da pau pirakpa yaga nei pau pirakpa sing matik chaba mana piga nei Miyoi ani asibu changjafam piramba thoklavade Logi matungina under section 249 clause A of BNS Act section 19 of UPA ki makhada sairak phangani haina su khangalakle Khanghoudana Lektharakpadagi Police Constable ama Shire pawasi kanglei paki maira pause dagi Laothokhre
Wangoi da laiba telecom office da duty taba Manipur police ki constable ama duty tawringaida Khanghoudana Lektharakpadagi laikanaba ngamdana laikhidre haire hairiba thogdok asi tha asigi kunithogi numidangda thokhibane laikhidraba police constable adugi maming thinguzam amarjit sahi nifuga humdoi apokpa gune kawe laifam yumnam huidrom awang lekai dagi ne mahaki constable number na 0901609 ne mahak duty tawringaida Khanghoudana Lektharakpadagi khudakta community health center wangoi da pukhatuna laikanakhe adubo mahak laikanaba ngamdana laikhidabani haire numit aduga mari lainana wangoi police na UD case ama lokhatkre haire